पामग संगो पांगद्र तो ओसु करिनो सिदे एजुकेशन तौगुसि मरम करिनो हा युम युम दे सिंगर सिंगर नंग ngak नम ga संगो संगो हायगदबसु नते मसिदे एजुकेट तौरिबो कांगबु जे इदिंगा इने आई एम रियली सरप्राइज border fencing khabagi mangjaba amadi tongjaba aniki khal asi miyam na munna khangba mathau tai ngamkhai gi chai naba leiba singi matang da chap saba warasan purok makai potok triba makai border fencing khabagi thabak paikhaloi haina chief minister N Birena phongdokre wafam asi ngasi kanglagi nongchok thangba hojang da pangtopa e rickshaw gi road solam thabagi tharamda paumi singna hangba wahangi paukhum piduna chief minister N Birena phongdokhibani border fencing khabagi matang da hozik leiba che naba sing asigi matang da paumi singna hangba wahangi paukhum piduna chief minister N Birena hai border fencing khabagi kanaba amadi tongjaba asi miyam na munna khangba mathau tai fencing tawdabana ikoida mangjaba asi miyam na munna khangba changi India amasung Myanmar ga taidaba ngamkhai ki kilometer 350 asida fencing mati chana tawdabana state asida imbalance kaya lakhanba ki maram ama oi border ge dispute lairabadi dispute adu settle tawdriba makhai thabak paikhaloi mapung fana settle tawraba matung da thabak paikhatkani haina chief minister na makhataki border pillar kisi kaino ni da ikhoina hana dagi hanjan hanjan gi ngabani da moi gi kaino singna villager singna di yai amu hai yadi amu hai masi little bit political adu bo kaino ni masi nation to nation country mo gi poni na yade di matam khra lep kini yara kanda muk tawni adu tawraga maina dum hana dai sulai adu fencing tawdabana khoi da mangjabse fencing tawgabana khoina mangjaba fencing gi khara sayinaba disida khara solution to resolution gi baga ani sigi di merit and merit mayan khalaninge ai khoida buji laiba khoigi imbalance to we hariba mayam se fencing ji kilometer chahum ga mogdra muksi pura free thado ga thamba laibadagi neba aduna masi demerit and merit khana ninge adu ba koi dispute later de khoigi di settle to dri baba laiga khangani adu settle to thabak torgani isu oirakliba agnipat scheme ki matangda paumi singna hangwa wahangi paukhum piduna chief minister N Birena makhatana hai prime minister Narendra Modi na paikhalakliba scheme asi yamna masak thokpa amani hauzik malengi oiriba geopolitical scenario asida India government na paikhalakliba khongthang amani masina hana leramdiba India gi defense ki fibam da mating leiban hakya yausinduna hena mapangal kanba India ma ohenba ngamgani scheme asgi mayokta ihokaya hauriba si yamna laibak thiba amani haina chief minister na makhataki Prime Minister Narendra Modi ji ki makha da lokhol iba pochi fai afaba poni army sing the joint over adugi joint tore haidina 4 years the moi gi tumina thamde 10 plus sa changa kana moi 12 pass of ye certificate pi adu 12 pass toru matung da moi lem na thamde haiba sing du state government laiba sing state da moi gi security force police khangde MR khangde ARB khangde wherever moi gi accommodate tongna na gi priority pi ni haiba gi scheme lai geopolitical scenario nei na da ba yaroi China Pakistan neighboring countries sing na tawrai ba posika khoi gi lairiba India gi lairiba defense personnel sing sigi hana gi lairiba siga younger generation more energetics Kangbu Singh kari mayam hen mapangal kalan ba defense force mathau tai hana akhoi gi motor de maina feel tawi pa amaga sango pangdra to osu kari no sidai education tawgusi marum kai no ha yum dai singa ga nang ngak na nam ga sango haigdabsu nate masidai de educate toriba kangbu je idinga ine I'm really surprised haidi sang da yadi eba compulsory kano nate hariba yum da ki phara police na purga recruit to godam nate eba those who want can join those who doesn't want kari sidai da kai da bogi issues haga to ino mai am ta happy one issues sagar from labor